Ukhrul yaona Manipur ki district mari haibadi Imphal East Kamjong amadi Kangpokpida eesing phanghanghadouriba Ramrei Water Supply Scheme tha asigi manungda eesing pinaba hotnaragani haina PHED Minister L.Susindro singna ngasi house ta thazaba pikhre. Ukhrul asigi MLA Ramrei Water house ki question hour gi matamda pukhatlakiba wahang amada district mari asigi manungda leiba khul kungamathoi thaknaba eesing phanghannabagi pandamda ing kumjali singani ga tarani panda North Eastern Council gi makhada fund thaduna Ukhrul gi Ramrei Water Supply Scheme ase lupa crore 35 rom gi senfam thadaduna semgatpa hokibani adubo hojik fawba khul kaya ama eesing phangdana leiri karamba matamdagi eesing phanghanba ngamgadoribage haiba wahang lakhi makhatana paukhum piraduna PHED Minister L.Susindro na matam aduda NEC dagi lakhiba senfam aduga hojik changdaba thabak sing senfam da khara award apa leiba maramna jal jivan mission natraga New India Bank tagi ahenba senthang khara loktharaga watliba pipe tingbagi thabak paikhatlagani pipe sing tingba hek loibaga haibadi chatliba August tha asigi manungda Ramrei Water Supply thabak hauhanduna khul asida thaknaba eesing phanghannaba hotnaragani haina house ta thazaba pikhi 14.95 crores na asagi local gi Yumamasu, the Kundamasu, the Matang Sum PBU Haba, Ishingi, and also Dum Lakuni, the pipeline you can do Kakwapani, the honorable MLA, honorable member Daina, the Sagi timeline of PBU and High Phongdokhre, maximum to maximum 1 month Kumba, Ahoy, Amtang, Kanadwai, Manungdokhre, Townabo Honazaga, the honorable something Chaminaraga, was High River, Paruina, Kun Humumba, who is Walibse. Masih so kau cap mineraga, amtang yang mineraga, sigi, kena so kau lotion jaga, tahu jaga na ismail.